Hey, Bamun Kang Shido Yaganune. Machine ingon dom tainer katorini. Ahing sida kang siye ri sikana. Kana oiri bizana. Masigi puputomba hairiba but asina. Soidana yaibo oirangani. Nanga unaba chatlamdai wakhal irang hawi he wakhal bu irang hauradi thamoi se mapan thoglaki taka 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 ni he aigi thamoi se taka 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 ni he aigi thamoi se Ronau nangi saido ngahak saji ya eto ai nga saji dikiramde hajik takira I Kari taure ta khoidom nanau to nau yauri ngaida iyam bagi pai mapukning kari gi son thabage ngasi nanau to nau gi sanabi unab sat pasida iyam na adumna pai mapukning son thaga dab natte ne pathau sombu kanano hana somu to khidri kaile kai dagino Karin kauge. Iya, madu tadi tau binu na hasa. Ay noy na hai madu yarage. Ay yarage. Antak mau ba? Nang khoi maribo mako yak do buttu tani na thong na ba. Laiwa tingma pi gi dabani. Ngam jadi ko. Nang ai khoi mari chang gi to ta dabani. Ado noy pupu tombagi manak toy na chalu yadro. Pupu tombadi ai khoigi yekna bo tonaugi michang adum changi. Ahanba magtada Pupu TV bu mityeng tabiriba pumnamakpu sonam chanuna khurumjari ngasi su mayamgidamakta anawa wari ama mo puduna lakjari wari asi sungsoi soidana nungaigani haina khanjai mayamna hobadagi loiba phawba tabiyu adudi mayam punna taminarasi Thaina mamangai yamna lairaba nupa ama leirami adubu mahak mabukjel chawba minungsi leiba misak amadi oirami Magini haibada hui amaga hodong amaga natana maral mathum amatta leiramdi Nong mamahangna chak thonglingai mapandagi kanagumba amana thong thinduna kauraklami thoklaga yengluba matamdadi ahal oiraba nupa ama leirami nupa aduna aihak ase lamsang chatlubagi yamna chokthari aduna ngaihakta pothaba yagadra lairaba nupa aduna changbiro Asi hairaga lam koiba nupa dubu imungda pusilaklami aduga sapu aduda ising yawbani khutsa ningthina chamthokpiro ai nahakna chanaba chak semjarake hairami asumna yumbu aduna huiga haudonga moi ahumna chanaba thongjaba chak adu lamsang lakpa ahal aduda loina pija thoklami ahal adu chak chaba loiraga makhut masa hamlami aduga mafam masida pothafam ama leirabadi onthokna nungaigadabani hairaklammi yumbu aduna aigi yum asida nahakna nungaigadaba mafam ama yenglaga pothabiro hairammi asumna lam koiba nupa adu lairaba nupa dugi mayumda ahing leklammi makoina chanaba thongjaba chak kharadu lam koiba nupa aduna pijakhrabada numittumadi makoi ahum chara henduna khanglammi Mathangi ayuk anganbada lam koiba nupa adu chanaba thoraklami aduga sumna hairai nahangna ingonda utpiriba thaujal minungsi ase ai aduki matik pele ai amuk chatlage asi hairaga lam koiba nupa aduna magi khawdagi moibung ama lauthoraklaga pirami se masigi moibung ase nahangna chak thonggadoriba patra aduda hapu ai amuk chatlukhige asi hairamlaga lam koiba nupa adu mafam adudagi satkirami yumbu aduna moibungdu yenglaga masibu karida sijanagadouribano khanduna leihorami haudong adunasu aikhoigi yumbu asina karigumba sel paiba misak ama oiramlabadi ngasi aina chaba phangdabagi wariba se waram loidabani haina khalami yumbu nupa aduna yumthangnabadagi cheng khara laururaga sak thongatlami aduga lam koiba nupa aduna piramba moibungdo pairaga masibu chak thongbada hapo hairise karibu kanadoinu thongliba chak asigi mahauga hengatkadoriba jala asi khalladuna mahagna chak thongliba sapu aduda moibung ado haplammi ngaihak leibaga chapu adudagi yamna nungsiba manam ama thoraklammi
ꯍꯨꯏꯒ ꯍꯧꯗꯣꯡꯒꯁꯨ ꯃꯅꯝ ꯑꯗꯨꯕꯨ ꯅꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯝ ꯑꯗꯨꯅ ꯌꯨꯝꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯗꯨꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯗꯨꯕꯨ ꯅꯝꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯁꯤꯗꯤ? ꯃꯁꯤꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤ ꯊꯣꯡꯂꯤꯕꯖꯥꯠꯅꯣ? ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯃꯔꯨꯞ, ꯅꯍꯥꯛꯅ ꯊꯣꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ, ꯆꯥꯛꯅꯤ ꯃꯔꯨꯞ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯆꯥꯖꯒꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯌꯥꯏꯌꯦ ꯃꯔꯨꯞ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛ ꯊꯤꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛꯇꯨ ꯈꯔ ꯈꯔ ꯍꯥꯞꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯥꯛꯇꯨ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯉꯥꯏꯔꯒ ꯂꯩꯅꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯁꯨꯝꯅꯇꯪꯒꯤ ꯆꯥꯛꯇꯨ ꯈꯤꯇꯪ ꯊꯣꯡꯖꯕꯅꯤ, ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯄꯦꯜꯍꯟꯅꯕ ꯄꯤꯖꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯨ? ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯆꯥꯃꯟꯗꯕꯗꯒꯤ ꯑꯩꯒꯤ ꯎꯟꯁꯥꯀꯥꯁꯦ ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯛꯂꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯥꯛꯇꯨ ꯈꯔ ꯈꯔ ꯍꯥꯞꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯍꯥꯎꯃꯟꯕꯗꯒꯤ ꯈꯔꯒ ꯍꯥꯞꯄꯤꯔꯝꯃꯨ ꯍꯥꯏꯗꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯞꯄꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯆꯐꯨꯒꯤ ꯆꯥꯛ ꯑꯗꯨꯗꯤ ꯃꯌꯦꯡ ꯁꯨꯡꯇꯥ ꯇꯥꯔꯝꯗꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ, ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ, ꯆꯥꯛ ꯑꯁꯦ ꯐꯅꯌꯥꯝꯗꯤ ꯊꯤꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯌꯦꯡ ꯇꯥꯕꯗꯤ ꯎꯗꯦꯗ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯄꯦꯟꯅꯕ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯐꯨꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯥꯛꯇꯣ ꯃꯌꯦꯡ ꯁꯨꯡꯇꯥ ꯇꯥꯔꯝꯗ꯭ꯔꯤ꯫ ꯌꯨꯝꯕꯨ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯆꯐꯨ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯁꯦ ꯃꯌꯦꯡ ꯇꯥꯕ ꯂꯩꯇ꯭ꯔꯤ꯫ ꯂꯝ ꯀꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯝꯕ ꯃꯣꯏꯕꯨꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯣꯏꯕꯨꯡ ꯑꯣꯏꯔꯝꯂꯔꯣꯏ, ꯃꯤꯇ꯭ꯔꯪꯒꯤ ꯃꯣꯏꯕꯨꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯨꯁꯨ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯅꯣꯏ ꯑꯅꯤꯒꯤ ꯆꯥꯛꯁꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦ, ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯅꯕꯨꯛ ꯊꯟꯗꯕꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯃꯣꯏꯕꯨꯡ ꯑꯁꯤꯅ ꯆꯐꯨ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯆꯥꯛ ꯁꯨꯡꯋꯥꯠ ꯋꯥꯠꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ, ꯁꯤꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ, ꯁꯤꯗꯒꯤꯗꯤ ꯆꯥꯛ ꯂꯥꯝꯕ ꯈꯥꯡꯕꯒꯤ ꯑꯋꯥꯕ ꯑꯗꯣ ꯂꯩꯔꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯆꯥꯛ ꯑꯗꯨꯃꯛ ꯊꯣꯡꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯥꯛꯇꯨ ꯍꯥꯎꯕꯗ ꯂꯝꯗꯝ ꯑꯗꯨꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯝ ꯀꯣꯏꯕ ꯅꯨꯄా ꯈꯔ ꯆꯥꯛ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛꯇꯨ ꯅꯤꯡꯊꯤꯅ ꯌꯣꯝꯕꯤꯔꯒ ꯂꯝ ꯀꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯃꯍꯥꯛꯀꯤ ꯆꯥꯛꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛꯇꯨ ꯁꯨꯝ ꯊꯤꯔꯛꯄꯗ ꯆꯐꯨ ꯑꯗꯨꯒꯤ ꯆꯥꯛꯇꯣ ꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯐꯨꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯥꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯉꯛꯅ ꯆꯐꯨ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯂꯤꯠꯁꯤꯟꯗꯨꯅ ꯃꯣꯏꯕꯨꯡꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯕꯨꯡ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯄꯥꯈꯠꯅ, ꯑꯣ, ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯃꯣꯏꯕꯨꯡ ꯑꯗꯨ ꯂꯝ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯞꯇꯣꯛꯈ꯭ꯔꯦꯗꯅ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯂꯝ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯂꯒ ꯍꯧꯗꯣꯡ ꯑꯗꯨꯅ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ, ꯃꯍꯥꯛꯀꯤꯁꯦ ꯑꯩꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯃꯊꯧ ꯇꯥꯔꯝꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯨꯏ ꯑꯗꯨꯁꯨ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯨꯏ ꯑꯗꯨꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕు ꯐꯪꯅꯕ ꯇꯥꯟꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯒꯅ ꯂꯝ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯃꯣꯏꯕꯨꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯨꯏ ꯑꯗꯨꯅꯁꯨ, ꯑꯣ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯑꯁꯤꯒꯤ ꯃꯣꯏꯕꯨꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯕ ꯑꯣꯏꯔꯦ, ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯅꯨꯃꯤꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯑꯗꯨꯅ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯜ ꯁꯣꯠꯂꯒ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ?
ꯍꯧꯗꯣꯡꯒꯤ ꯋꯥꯗꯨꯗ ꯍꯨꯏ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯏ꯫ ꯍꯦ ꯑꯄꯪꯕ ꯍꯧꯗꯣꯡ, ꯁꯦꯜ ꯈꯔ ꯈꯛꯇꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯑꯁꯤꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯔꯨꯈꯤꯒꯗ꯭ꯔꯣ? ꯃꯣꯏꯕꯨꯡ ꯑꯗꯣ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯂꯝ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛ ꯍꯥꯞꯄꯗ ꯌꯥꯎꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯃꯣꯏꯕꯨꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕꯗꯣ ꯑꯃꯨꯛ ꯅꯧꯅ ꯊꯦꯡꯅꯕ ꯇꯥꯔꯤꯕ꯭ꯔꯥ? ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯍꯟꯗꯛ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯈꯤꯗ꯭ꯔꯤꯕꯁꯤꯕꯨ? ꯑꯗꯨꯒ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯃꯆꯤꯟꯗꯁꯨ ꯃꯣꯏꯕꯨꯡ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯉꯥꯎꯔꯕꯖꯥꯠꯂ ꯃꯁꯤꯕꯨ? ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯆꯥꯛ ꯑꯁꯤꯒ ꯃꯣꯏꯕꯨꯡꯒ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯜꯍꯧꯕ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯋꯥꯠꯇꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯜꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯁꯤꯜꯂꯛꯂꯝꯗꯦ꯫ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯨꯁꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯉꯔꯥꯡꯗꯒꯤ ꯆꯔꯥ ꯍꯦꯜꯂꯛꯄꯗꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ, ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯀꯥꯟꯅꯔꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯁꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯃꯨꯛ, ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯡꯒꯗꯧꯔꯤꯕꯁꯤꯕꯣ? ꯍꯨꯏ ꯑꯗꯨꯅ, ꯑꯩꯗꯤ ꯃꯣꯏꯕꯨꯡ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯅꯤ, ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ꯫ ꯍꯧꯗꯣꯡ ꯑꯗꯨꯅ, ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤ ꯌꯦꯡꯉꯨ, ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯅꯤꯡꯕꯗꯤ ꯁꯥꯏ, ꯑꯗꯨꯕꯨ ꯄꯥꯡꯕꯗꯤ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ꯫ ꯑꯁꯨꯝꯅ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯝ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯝ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯜꯂꯒ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯇꯥꯟꯅꯕꯗ ꯐꯪꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯂꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯨꯏ ꯑꯗꯨꯅ ꯏꯔꯣꯏꯔꯒ ꯍꯧꯗꯣꯡ ꯑꯗꯨꯅ ꯍꯨꯏꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯅꯝ ꯅꯝꯗꯨꯅ ꯃꯣꯏꯕꯨꯡ ꯑꯗꯨꯕꯨ ꯊꯤꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯜ ꯑꯗꯨꯒꯤ yumthong khuding changduna manam namduna moibung adubu thirammi. Sum lakpada yum amagi mapa yaurakpada hawdong aduna moibung adugi manam nammi masigi yum asida aikoina thirakliba moibung ado soidana leiramgani haibadagi makhoi ani yum aduda changlaklammi. Makhoi ani na sum manam namlaga changlakpada moibung ado tarang amagi manungda yaure haibasi khanglaklammi. Adubu tarang adudagi makhoi anina moibungdubu kamdauna lauthoksigye haidana matha sanarammi. Huina nahak uchi ama pharakpa ngamgadra. Hawdong aduna amuk ai phadabadi yamna kuire adubu ai ngambra yenge. Asumna hawdong aduna lumlaga uchi ama ta pharammi. Uchi aduna aibu kanbiyu aigisu imung manung loina lairibani aibu sathokpiganu hairaklammi. Madudagi hui aduna aikoi nangbo hatpiroi nang aikoigi iteng amatang panglamu. Matau asumna uchi gi maya aduna tarang adubu hutlammi. Aduga huiga hawdonga na uchi adubu tarang adugi manungda changhanduna moibungdu lauthokhalle. Talak aduda yumbu ama changlaktuna karino tawribadubu haina lauraklammi. Hui aduna moibungdu mayana chiklaga yamna kanna chenthoraklammi. Yumbu aduna su karino mayana chiklaga pukribasibu khanduna Chai ama pairaga hui amadi hawdong adubu yamna kanna tanaraklammi. Makhoi anisu yamna kanna chelai. Asumna turel mapandu yaure. Huigi mayana chiklaga purakpa moibung adu hawdongda sinaraga mahangna iroiraga turel adubu amuk lalaklammi. Huigi mathakta hawdongna tonglaga turel lanbadu ubada turel mapalda leiramba mayamdu noklammi. Makhoi anigi mawongdu yengbada yamna nokningba ma oire hainaraga angang khara amasu yamna kanna noklammi. Angang singduna nokpadu uraga hawdong aduna mayada moibung umli haiba kawbu makhai noklubadagi moibung adu isingda tasinkirammi. Madudagi hui aduna yamna sauna he apangba hawdong asi hairamlaga turelgi ising adugi makhada hui adu chuplupthakirammi. Huina khangawdana ising manungda lupthakibaduda hawdong adu iraknarammi. Hawdong adu yamna wana turel adugi kangphaldi yauraklammi. Aduga huida thajaba thamlubra haibabu aigi thawai manglamganida. Adubu aina moibung adu manghanbani maram asina hui aduna aibu soidana sauramlagani. Matam kharadi ai u asigi mathakta lotuna leirage khalammi.
ꯁꯣꯝꯗꯁꯨ ꯍꯨꯏ ꯑꯗꯨꯅ ꯃꯣꯏꯕꯨꯡ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯏꯗꯣ ꯍꯜꯂꯛꯄ ꯎꯕꯗ, "ꯅꯨꯡꯁꯤꯔꯕ ꯍꯨꯏ, ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ? ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯃꯄꯨ ꯑꯃꯃꯨꯛ ꯊꯤꯈ꯭ꯔꯕ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯅꯕꯨꯗꯤ ꯐꯔꯦ, ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯅꯕ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯒ ꯀꯔꯤꯃꯠꯇ ಚಾದನ ಲೇಲಮ್ಮಿ. ꯅꯣꯡꯃꯗꯤ ꯍꯨꯏ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯆꯠꯂꯒ ꯉꯥ ꯐꯥꯕ ꯃꯤꯁꯤꯡꯗꯒꯤ ꯉꯥ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯨꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯉꯥꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯉꯥꯃꯤꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯆꯧꯕ ꯉꯥ ꯑꯃ ꯄꯤꯕꯤꯔꯛꯂꯝꯃꯤ꯫ "ꯁꯦ, ꯉꯥ ꯑꯁꯦ ꯅꯣꯏꯒꯤ ꯃꯄꯨ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯣ." ꯍꯨꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯥ ꯑꯗꯨꯕꯨ ꯃꯌꯥꯅ ꯆꯤꯛꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯎꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯗꯣ ꯁꯣꯏꯗꯅ ꯍꯔꯥꯎꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯅꯪ ꯑꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ, ꯅꯍꯥꯛ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯍꯤꯡꯕ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ." ꯑꯁꯤ ꯍꯥꯏꯔꯒ ꯉꯥ ꯑꯗꯨꯕꯨ ꯂꯧꯔꯒ ꯁꯦꯝꯂꯝꯃꯤ꯫ ꯉꯥꯒꯤ ꯃꯕꯨꯛ ꯑꯗꯨ ꯊꯥꯡꯅ ꯂꯦꯜꯂꯨꯕ ꯃꯇꯝꯗꯗꯤ ꯉꯥꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯡꯂꯨꯔꯕ ꯃꯣꯏꯕꯨꯡ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯣꯏꯕꯨꯡꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯑꯣ, ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯂꯨꯔꯕ ꯃꯣꯏꯕꯨꯡ ꯑꯗꯨꯅꯤꯗꯅ. ꯃꯣꯏꯕꯨꯡ ꯑꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯦ." ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯀꯣꯟꯕꯤꯔꯒ, "ꯅꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯃꯣꯏꯕꯨꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ" ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯣꯏꯕꯨꯡ ꯑꯗꯨ ꯐꯪꯕꯗꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯛ ꯑꯗꯨ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯍꯥꯎꯔꯕ ꯆꯥꯛ ꯑꯁꯦ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛ ꯊꯣꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯅꯨꯀꯣ. ꯑꯩꯈꯣꯏ ꯅꯪꯒꯤ ꯆꯥꯛ ꯑꯁꯦ ꯅꯣꯡꯃꯒꯤ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗꯒꯤ ꯃꯤꯌꯥꯎ ꯍꯥꯏꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯑꯣ, ꯅꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯥ" ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ, "ꯍꯣꯏ, ꯑꯩꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯅꯤꯡꯕꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯁꯥꯎꯅ, "ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯆꯥꯛꯀꯤ ꯃꯅꯝꯁꯦ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ." ꯑꯁꯨꯝ ꯇꯧꯅ ꯍꯧꯗꯣꯡ ꯑꯗꯨ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯍꯨꯏ ꯑꯗꯨꯒ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯕꯨꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯎꯄꯨ ꯇꯤꯚꯤꯅ ꯍꯥꯞꯄꯛꯄ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ, ꯑꯗꯨꯒ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕ ꯃꯣꯔꯦꯜꯁꯤꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕꯤꯌꯣꯅ ꯊꯝꯖꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫